ꯉꯁꯤ ꯀꯥꯡꯁꯦ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯅꯀꯣꯅꯦ ꯖꯥꯔꯦ 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 ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯑꯂꯣꯏꯕꯅꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯥꯡ ꯍꯥꯏꯕꯗꯤ ꯑꯔꯣꯏ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯥꯡ ꯆꯤꯡꯕ ꯑꯗꯨꯒꯤ ꯑꯩ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯔꯣꯜ ꯂꯧꯕꯤꯈꯤꯕ ꯄꯥꯕꯨꯡꯒꯤ ꯅꯨꯄꯥ ꯂꯧꯕꯤꯈꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗꯥꯔꯥꯝꯒꯤ ꯔꯣꯜ ꯂꯧꯕꯤꯈꯤꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝ ꯃꯈꯣꯏ ꯑꯁꯤ ꯂꯩꯔꯝꯒꯅꯦꯅ ꯑꯁꯥ ꯇꯧꯏ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯣꯏ ꯊꯦꯡꯅꯔꯗꯤ ꯃꯈꯣꯏꯕꯨ ꯎꯅꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯥꯔꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ ꯊꯥꯛꯄꯗꯅ ꯂꯥꯏ ꯈꯨꯔꯨꯝꯃꯝꯗꯥꯏ ꯃꯥ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯏ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯗꯥꯔꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯅꯣꯡ ꯁꯥꯡꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯁꯥꯡꯃꯜꯂꯅꯤ ꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯈꯔ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯠꯊꯠꯆꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯃꯇꯦꯛ ꯈꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯥꯔꯥꯝ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯈꯔꯦ ꯑꯩꯈꯣꯏ ꯀꯦꯔꯦꯇꯤꯃꯦꯟ ꯆꯤꯡꯆꯣꯡ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯈꯪꯅꯔꯝꯃꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯈꯔ ꯆꯠꯈꯤꯕꯅꯤꯅ ꯃꯣꯏ ꯂꯥꯛꯑꯦ ꯆꯤꯡꯆꯣꯡ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯏꯁꯤꯡ ꯍꯩꯗꯣꯛꯑꯝꯕꯒꯤ ꯑꯩꯈꯣꯏ ꯗꯥꯔꯥꯝ ꯑꯁꯤ ꯆꯥꯛ ꯊꯤꯜꯂꯝꯗꯥꯏꯒꯤ ꯐꯝꯃꯦꯜꯂꯤ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯄꯥꯁꯤ ꯐꯝꯃꯦꯜꯂꯤ ꯗꯥꯔꯥꯝꯅ ꯍꯧꯖꯤꯛ ꯀꯦꯔꯦꯇꯤ ꯀꯧꯊꯣꯛꯈ꯭ꯔꯦ ꯁꯣꯔꯥ ꯄꯥꯟꯁꯤꯒ ꯃꯥꯏꯗꯤ ꯁꯤ ꯄꯨꯡꯗꯅ ꯂꯣꯏꯔꯝꯃꯤ ꯁꯤ ꯑꯩ ꯁꯣꯔꯥ ꯅꯀꯣꯅꯦ ꯖꯥꯔꯦ 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 ꯂꯩꯈꯣꯝ ꯈꯛꯇ ꯉꯥꯏ ꯖꯥꯔꯦ ꯖꯥꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯇꯧꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯇꯤꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯏꯌꯥꯝꯕ ꯗꯥꯔꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ ꯅꯪꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯄꯥꯄꯥꯒꯤ ꯇꯥꯏꯞꯇ ꯀꯦꯔꯦꯇꯤꯒꯤ ꯀꯃꯥꯏꯅ ꯍꯩꯕ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯑꯂꯣꯏꯕꯅꯤ